Minorities Student Association MSA Manipur na Makha Tana Ehsas Amadi Madrasa Jamia Khadijatul QUBRA KHELAKHONG HAIRIBA School ani ASHIDA YENGSIN CHATKHRE MSC ki maike digi thadorakpa cherolamada YENGSIN KHONGCHAT aduda Ehsas School da matam loikraba work for board ki member tara leibigi manungda oza oiduna leiramba thengarakhi amadi school asida makoina changsinba matamda school adugi MTS ni haijaba misak amana MSA gi thomi singda Paminabagi Matau Tade, Karito, Botang Liban Haiba Wafam Tamlapagaloina, Police the case Togan Haiba Wafam Pongdoraki Hairi, Makha Tana KHELAKHONG the Laiba Madrasa Khadijatul QUBRA Yengselubada January the retire Oikraba Oza posting Piram Batengaraki Hairi, Work for Board Manipuna Nona Loksiliba School Sing Asi CEO na Fongdoropagi Matung ina free of course da book dress piduna admission gi paisa lodana tamhalibani haiba wafam phongdo kiba leirabani adubu school sing asida admission fee lo ba amadi ID card sabagi senfam lo se thengarakhi asigumba maralama pot fara ba aranba toliba miwai sing asibu dandi pu haina mari leina ba higher authority da ai bache piduna taksin ki basu leirabani masibu paliba lenga asina athubada thabak to onthok piu mitna una na kongna tana leibagi matam na tre aikoi khuding na amat to oina punsinduna aranba toriba miwai singasigi mathakta khongjang changsinduna apunba Manipur pangal gi work for board ohense ba wafam MSA gi secretary general MD Fayas na chirola sida makhatari